Standard Robert Higher Secondary School gi mahairoi nupi macha ama leikidabagi achumba wayel puthoktabagi mayokta JAC na kaukiba pungni sunipan gi ban haukrei tampaki mafam sida chauna akaiba pikse amasung Khetrigao constituency gi manung channa leiba naharu pangongda lupa kodi tare lomchangna iril turel matakta thong ama sananaba Works Minister Thongam Biswajitna ure puyung tamkhe Mayam Bakurum Adom Yang Bili Impact News ni ay Pinky Okram na hause pungja si Faubagi Maruiba Pausing Miyam the Pizari Standard Robert Higher Secondary School gi mahairoi nupi macha ama leikidabagi achumba wayel puthoktabagi mayokta JAC na haukiba pung nifunipan gi kaukiba Manipur ban ngasi ayuk pung taruk tabadagi haukrei ban asibu saugatladuna lamdamasi ki senmitlon gi maru oiba mafam oiriba khwairam ban kaithel pauna kaithel amasung thangal kaithel khunta klansin baga pangkhak oire madugi mathakta lalolitik tawba dukan singthong hangna khidre loinana Imphal East amasung West ki mafam kayada miyamna ban asibu saugatpagi mami chauna taraduna mahausa gumlambida mi amasung gari chatpagi chang yamna nemli School college singda mahairoi lakna khide ban manungda employee sing karakadabani haina lenga ki maikai dagi order thoklabasu employee office karakpagi chang nemnakhi nakal amaromda lining laishon mai ising amasung ana ayek ki thabak singi oinadi ban asina apanba pikhide loinana ban saugatpa singna Imphal ukhul lota tholaktuna lambi thingbagi khongjang changsinki lambi thingbagi khongjang aduda Manipur gi chief minister amadi Standard Robert ki founder Landhoni gi mitam mai thanana ba thaulang lamba adu police na mai pakhan khidre Khetrigao constituency ki manung chana leiba naharu pangongda lupa koti tare lomchangna irel turel mathakta thong ama sananaba Works Minister Thongam Biswajitna urep uyung tamkre loinana connectivity fagatlaba matamdada lamdam asi chawkhalakpada natana community singi marakta hena nungsi chanaba phaurakpa ngamgani haina Works Minister na phongdokre ngasi urep uyung tamkhiba thong asi Manipur government ki rural engineering department na Pradhan Mantri Gram Sarak Yojana PMGSY gi makhada sananaba thaurang paikhalakpani thong asi Maitram Construction Private Limited na agency oina sagadabani urep uyung tambagi thaurang aduga mari leinana Works Minister na makhatana phongdorakpada thong asi Englishing aniga supna kunga mathoi gi August tha faubada loisinana ba pamdan thamli adubu miyamna thengnariba khudong chadabasing asi thuna kokpa ngamnana ba contractor ga tanaraga chahi amagi manungda loisinba ngamnana ba hotnagani haiki Thoramaduga mari leinana Khetrigao constituency ki MLA Nahakpam Indrajitna thong asi thuna sagatna ba hotnabada constituency asi ki miyamna mateng pangbiu haina phongdorakhi The hospital leiba, school leiba, bank leiba, sing kamai tawdana connect to hongadage khoi chorga amadi makhoi communication phan gadage haibagi matungina PMGSY 3 ba hograbani adu ai khoi su 2 qualified oiba se khoi northern state ki manungda ai khoi se ani suba oire na aduga masi hector oiba yaba nate khoi ki performance ki manungina ai khoi na mamang dal ram da punam putu hengal aga lakpaduna maram or kana ngasi di akhoi kanta sengna oiba ngamme masi mo gamna nungai ngai ni maram de khoi gi lariba state ki anoba government jena lakpa matam da kyam na khumang chaksulage haibase masina ta e habje mai thamjage atamamada pangiba sarkar singnasu tawbini ga thaja piraga tawbungam gidaba orambasu yai natraga plan ke adi paikat pirambi yai ado ini khwaidigi wabase ai parjana wabase long khongdong ba lakpa matamda kaina bor changpagi awaba pochei pusalapagi awaba mayam lerambaje hairiba thongji akoi thaba ona taksage ai atubada marang sai sahi ani gi manungda madai sahi amagi manungda loisan mangamna bai kadektaga tanaraga onajage Soil health management for organic farming and good agriculture practices in Northeast Hill region an option for sustainable agriculture haiba hiramda numini pani chipna chathagadaba national model training course ngasidagi haudokre Thauramasi Ministry of Agriculture and Farmers Welfare gi mateng makhada ICAR region Manipur Center na sinduna lamfel patta laiba ICAR complex ta pangthokibani training course haudokpagi thauramatuda athoiba mithunglen oikiba Central Agricultural University Imphal gi Vice Chancellor Professor M Premjitna Englishing aniga supna kunganitoi faubagi manungda laumi singi income double oihangadabani haiba Prime Minister Narendra Modi gi wakhalon asi mangfauna na bahotnabada Laumi singna integrated farming tawbagi tangai fadabalai
organic farming paikhatuna karamna ahenba pothok puthokani haina khanbagi matam oire lau singu khaknatana sasan amadi yen nganu loiduna senthok lambi lainana bo hotnaminasi mahakna makha taraduna chemical fertilizer sizinaduna atenba matamda ahenba puthok puthokpa ngamlabasu matam changlabasu changna hakchangda sokningai oidaba organic ki pothok puthokuna masama ufaba khunai ama oinana bo hotnaminasi organic oiba har sizinaduna atenba matamda ahenba pothok karamna puthokani haibagi matangda pangthokliba training course asida sarukiyaduna pothok hena puthokpa ngamnana ba hotnaminasi haiki ngasigi thawramaduda ICAR Manipur Central Lamphel Part ki Joint Director Dr. N Prakash Sarukiyaki. Reasons for decline in soil fertility: number one is decline in cattle population. Number two is intensive cultivation. In intensive cultivation, frequent plowing, and it leads to the loss of soil organic matter. That is the second one. The third point is imbalanced application of nutrients in the soil. So here in Manipur, actually, our farmers, they are using mostly farmers, they are using only the urea. So this imbalanced application of nutrients, actually, it is also one of the reasons for decline in soil fertility. Machi oiba chinjak pijaduna angang amasung mamabu masama uphana thamnabagi campaign ama oiriba Rashtriya Posan Ma 2019 Thobal district ki oinasu ngasidagi haukhre. Campaign adu district adugi deputy commissioner Nongmai Them Bandanana district administration complex aduda pangthokpa thoram amada haudoki. Thoram adugi manung channa campaign adugi paujel puba khongchat amasu DC complex adudagi Anganwadi workers singna chatkhi. Thoram aduga mari leinena DC oirebi Bandanana Prime Minister gi mityeng makhada paikhatliba thausil asi district adudasu mai pakna paikhatuna mama amadi angangbu masama uphana thamnana ba aikoi khudingmakna Thaudang yaminasi haina pauzelakhi. Indiana Ningkha tamba matamdagi koilas thadana lakpani haiba Khetrigao constituency ki manung chana leiba top khongnang khongdagi Moirang Kampu thongkhong faubagi kilometer 3 sangba lambi asi constituency asi ki MLA na hakpam Indrajit na koilas thabirakpagi damakta top Iril Turel Mapangi top youth club na nungaiba phongdorakli. Matang so aise break amalau sake break ki matungda Assam ki final NRC ki lista maming yaurak khidraba miyoi sing fazinduna thamloi haina Ministry of External Affairs na phongdoki beki pau amadi Manipur amasung malembi tongan tongan be ipau sing puduna lakjage Impact News pu mi engta duna leibiu mayamba mukah na taram nokcheri bulletin asiki makhata ba pau miyam de pizari Handak thokiba Assam ki National Register of Citizen NRC ki final lista maming yarok khidraba miyoi sing phazindana thamloi haina Ministry of External Affairs na hairi Ministry of External Affairs ki spokesperson Ravis Kumar na hai law na piriba matam adu loidri faubadi makhoi gi fangfam thokpa khudingmaki khudong chaba sing adu fangan khigani Ravis Kumar na makha taradun hai National Register of Citizens NRC ki final lista maming yarok khidraba aduna Assam da leiba miyoi amagi right ta karisu akaiba leiroi masina miyoi adu stateless natraga foreigner amani haibagi leitri haiki List asida ming yaurak khidraba miyoi khudingmakta lemna logi mateng pigani haina Assam lengak na thajaba pikhibasu leire loinena list asida yaudre haiduna wakat thangkalakpagi thabaksing yengsinana ba Foreigner Tribunal 200 amasu hanglagani haina thajaba pikhibaga loinena Leibak asi malemgi oina khwaidagi democracy chatpa leibak ama oibana miyoiba khudingmakki fangfam thokpa right pumnamak fangangani haina Ravis Kumar na haiki UN Convention to Combat Desertification ki taramari suba Conference of Parties COP14 Indiana yumbu oiduna ngasi Greater Noida da haudoklagani
Desertification and degradation of land haiba sida yumfam oiraga mifam asi chatliba tha September 16 fauba chathagani. Union Minister for Environment, Forest and Climate Change Prakash Javadkar nasu mamangda combat desertification thingnanaba leibak asigi firep mayek sengna khangankhiba leikrabani. Leibak asina yumbu oiduna ngasidagi hauduna chathagadoriba convention asigi maru oiba pandamdi combat desertification amadi fibam sokna ikang thokpa haiba sini. Mifam asida mihut listing ahum henbana saruk yabaga loinana mathang chahi ani faupaki oina leibak chamaga marfutara tarukpu masagi oina mapung oina chawkhatpa leibak ama oinanaba hotna hanbani. Ministry of Home Affairs, Bureau of Police Research and Development, New Delhi na Union Home Minister's Edal for Excellence in Police Training 2017 to 2018 gi manapi gadaba singi mana laukthokpada Manipur Police Training College Pangai gi officer mari gi maming yaurakle haina Manipur Police Department gi PRO Napna Cherol amada hairi. Medal asigi damakta khalaklaba sing adudi Subedar Khumuzam Nabasing, Havaldar Yumnam Guneshwar Singh, Havaldar Dangsawa Matthew, Maring Amadi Rifleman, Yongjoy Jam Sundar Singh ni, Yangoy Jam Sundar Singh ni. Makoy Singh asina state ki police force ta lauriba thaudang asibu sakhangba oina medal sing asi pigadabani hairi. Aroibada bulletin asig headlines amuka hana miyam da thamjari. Standard Robert Higher Secondary School gi mahairoi nupi macha ama leithidabagi achumba wayel puthoktabagi mayokta JAC na kaukiba pungni funipan gi ban haukre tampaki mafam sida chauna akaiba pite amasung Khejigao constituency gi manung chana leiba naharu pangong da lupa koti tare lom changna iril turel matakta thong ama sanana ba works minister thong am biswajitna pure buyung tam